ꯌꯥꯗ꯭ꯔꯕ ꯁꯥꯃꯟꯗꯅ ꯌꯥꯝ ꯆꯥꯎꯃꯟꯗꯅ ꯌꯥꯗ꯭ꯔꯕ ꯑꯣꯛꯁꯥꯗꯤ ꯆꯥꯎꯔꯁꯨ ꯌꯥꯏ ꯑꯣꯛꯁꯥꯗꯤ ꯁꯟꯁꯥꯁꯨ ꯌꯥꯎꯕꯅꯦ ꯁꯟꯁꯥꯒ ꯑꯣꯛꯁꯥꯒꯅꯤ ꯁꯟꯁꯥꯕꯨꯗꯤ ꯌꯥꯎꯋꯦ ꯑꯗꯣ ꯆꯥꯎꯔꯤꯗꯣ ꯑꯣꯛꯁꯥꯅꯦ ꯍꯥꯏꯕ ꯁꯟꯁꯥꯅꯦ ꯍꯥꯏꯕ ꯑꯗꯨꯕꯨꯗꯤ ꯑꯗꯨꯅ ꯁꯝꯅꯕꯅꯤꯗꯅ ꯚꯥꯏ ꯃꯩꯗ ꯍꯦꯛꯇ ꯂꯦꯡꯕꯤ ꯑꯃꯁꯦ ꯂꯥꯎꯗ ꯚꯥꯏ ꯄꯥꯏꯔꯥꯎꯗ ꯊꯨꯖꯛꯀꯁꯤ ꯒꯦꯝꯁꯤ ꯁꯥꯟꯅꯗꯣꯏꯗꯤ ꯂꯩ ꯉꯝꯗꯕꯗꯧ ꯂꯣꯏꯔꯦ ꯇꯧꯋꯦ ꯊꯥꯖꯤꯜꯂꯛꯀꯅꯤ ꯈꯨꯅꯧ ꯑꯉꯝꯕꯤꯗꯅ ꯃꯥꯟꯇꯧ ꯈꯟꯗꯅ ꯍꯌꯦꯡ ꯆꯉꯥꯏ ꯂꯨꯍꯣꯡꯗꯧꯗꯦ ꯁꯤ ꯃꯆꯦ ꯂꯨꯍꯣꯡꯕꯒꯤ ꯇꯧꯔꯤꯁꯦ ꯃꯆꯨ ꯑꯣꯜꯂꯕꯅꯦ ꯑꯃꯁꯦ ꯁꯥꯔꯝꯃꯔꯣꯏ ꯑꯗꯨꯝ ꯄꯥꯏꯁꯟ ꯂꯩꯔꯗꯤ ꯁꯥ ꯇꯥꯕ ꯏꯔꯨ ꯂꯨꯊꯣꯛꯑ ꯆꯠꯈ꯭ꯔꯣ ꯂꯨꯞꯄ ꯂꯥꯛꯑꯦ ꯏꯔꯨ ꯂꯨꯊꯣꯛꯈ꯭ꯔꯣ ꯅꯥꯜꯂꯦ ꯂꯣꯏ ꯂꯨꯞꯄꯦ ꯌꯨꯇ꯭ꯌꯨꯕꯇ ꯍꯥꯞꯄꯛꯇꯣꯏꯔꯃ ꯍꯥꯞꯆꯜꯂꯣ ꯃꯆꯥꯅꯨꯄꯤ ꯀꯩꯅꯣ ꯇꯧꯔꯣ ꯏꯁꯤꯡ ꯊꯛꯄꯗ ꯏꯔꯨꯖ ꯊꯣꯛꯂꯛꯑꯦ ꯍꯣꯏ ꯃꯩ ꯂꯥꯛꯑꯝꯗ ꯃꯩ ꯈꯔ ꯂꯥꯛꯄꯗꯤ ꯄꯣꯠ ꯇꯥꯏ ꯅꯪ ꯀꯩꯗꯧꯔꯤꯅꯣ ꯀꯩ ꯃꯜꯂꯤꯅꯣ ꯃꯔꯣꯏ ꯃꯜꯂꯤꯅꯣ ꯅꯪꯒꯤ ꯃꯩꯗꯤ ꯂꯣꯏꯔꯦꯅꯦ ꯃꯅꯤꯄꯨꯔ ꯃꯩꯁꯦ ꯂꯣꯏꯔꯦ ꯃꯩꯁꯦ ꯃꯇꯨ ꯄꯨꯔꯥ ꯍꯥꯞꯆꯜꯂꯕꯣ ꯅꯪꯒꯤ ꯆꯥꯛ ꯊꯣꯡꯕ ꯂꯣꯏꯁꯤꯜꯂꯁꯦ ꯍꯥꯏꯔꯣ ꯃꯍꯤꯒ ꯂꯣꯏ ꯍꯥꯞꯆꯟꯒ꯭ꯔꯦꯅ ꯇꯧꯔꯤꯁꯦ ꯁꯟꯁꯥ ꯑꯣꯛꯁꯥꯒꯤ ꯃꯤꯂꯟ ꯀꯩ ꯂꯩ ꯆꯠꯂꯦ ꯍꯥꯏꯅꯣ ꯂꯩꯔꯪ ꯂꯩꯕ ꯆꯠꯈꯤꯌꯦ ꯏꯗꯣꯝꯆꯥꯅ ꯑꯗꯨꯒ ꯑꯩꯅ ꯑꯃꯨꯛ ꯍꯪꯉꯦ ꯂꯩꯔꯪꯗꯤ ꯆꯨꯂꯥꯔꯥꯅ ꯆꯨꯂꯥꯗꯤ ꯑꯃꯨꯛ ꯍꯥꯏꯔꯛꯑꯦ ꯆꯨꯂꯥ ꯁꯤ ꯂꯩꯁꯤꯗꯤ ꯑꯃꯨꯛ ꯍꯥꯏꯔꯦ ꯑꯗꯨꯒ ꯑꯗꯨ ꯅꯠꯇꯦ ꯒ꯭ꯌꯥꯁꯀꯤꯗꯨꯗꯤ ꯒ꯭ꯌꯥꯁꯀꯤ ꯂꯩꯔꯪꯗꯨꯅꯤ ꯒ꯭ꯌꯥꯁꯀꯤ ꯂꯩꯔꯛ ꯕꯔꯅꯔꯗꯣꯅ ꯑꯗꯨ ꯃꯈꯣꯡꯗꯒꯤ ꯍꯜꯂꯛꯏꯅꯦꯕ ꯈꯨꯍꯥꯏꯗꯨꯁꯨ ꯅꯥꯜꯂꯤ ꯂꯩꯔꯪ ꯂꯩ ꯆꯠꯈꯤꯒꯥꯏ ꯆꯨꯝꯗ꯭ꯔꯣ ꯃꯤ ꯂꯩꯔꯪꯅꯤ ꯀꯩꯅꯣ ꯂꯩꯔꯪꯗꯤ ꯂꯩꯔꯪꯅꯤ ꯒ꯭ꯌꯥꯁꯀꯤ ꯂꯩꯔꯪ ꯍꯥꯏꯔꯗꯤ ꯅꯍꯥꯟꯋꯥꯏꯒꯤ ꯂꯩꯔꯪ ꯆꯠꯅꯔꯛꯄꯒꯤ ꯍꯩꯅꯈꯤꯕꯗꯣ ꯂꯥꯛꯑꯕ ꯈꯪꯗꯦ ꯑꯩꯗꯤ ꯁꯤꯒꯨꯝꯕ ꯁꯥ ꯂꯥꯟ ꯄꯨꯕꯗ ꯇꯤꯟꯅꯩꯗ ꯍꯥꯟꯅ ꯇꯥꯔꯛꯀꯦ ꯇꯧꯋꯦ ꯁꯤꯒꯤ ꯑꯃꯨꯛ ꯌꯥꯎꯈꯤꯅꯨ ꯚꯥꯏꯔꯦꯜ ꯆꯠꯀꯅꯤ ꯌꯥꯎꯔꯕꯅꯤ ꯀꯩꯅꯣ ꯗ꯭ꯔꯒꯣꯟ ꯊꯥꯗꯣꯛꯑꯣ ꯌꯦꯡꯒꯦꯁꯦ ꯗ꯭ꯔꯒꯣꯟ ꯊꯥꯗꯣꯛꯑꯣ ꯈꯨꯠꯀ ꯁꯝꯖꯜꯂꯒ ꯆꯣꯡꯉꯦ ꯇꯧꯔꯣ ꯁꯅꯥꯔꯩꯁꯦ ꯗꯤꯋꯥꯂꯤ ꯌꯥꯝ ꯅꯤꯡꯁꯤꯡꯉꯦ ꯀꯩꯅꯣ ꯇꯧꯔꯤꯁꯤꯉꯣ ꯑꯩꯈꯣꯏꯗꯤ ꯇꯦꯁ ꯇꯧꯅꯕꯒꯤ ꯄꯥꯁꯨ ꯀꯩꯝ ꯆꯥꯗꯕ ꯅꯦꯔꯣ ꯆꯥꯗ꯭ꯔꯣ ꯆꯥ ꯑꯣ ꯁꯥ ꯀꯩꯝ ꯑꯣ ꯆꯥꯗꯕ ꯉꯥꯒꯤ ꯉꯥꯗꯤ ꯆꯥꯗꯦ ꯑꯗꯨ ꯃꯥꯒꯤꯗꯤ ꯉꯥ ꯊꯣꯡꯕꯤꯗ꯭ꯔꯣ ꯃꯥꯏꯔꯣ ꯊꯣꯡꯗꯨꯗ ꯃꯅꯤꯟꯒ ꯑꯣꯟ ꯀꯥꯏꯔꯦ ꯐꯖꯔꯦ ꯀꯩꯅꯣ ꯀꯧꯔꯣ ꯆꯦ ꯈꯔ ꯄꯨꯔꯛ ꯄꯣꯛꯑꯦ ꯍꯥꯏꯕ ꯁꯤꯗꯩꯁꯤ ꯑꯅꯤꯁꯦ ꯑꯉꯥꯡꯁꯤ ꯃꯨꯟ ꯂꯩꯗꯣꯏꯁꯦ ꯍꯌꯦꯡꯗꯩ ꯆꯥꯕꯁꯨ ꯐꯪꯉꯔꯣꯏꯗꯕꯗꯨꯕꯨ ꯐꯪꯅꯤꯌꯦ ꯁꯤ ꯍꯦꯟꯗꯣꯏꯅꯦ ꯏꯁ ꯀꯃꯥꯏꯅ ꯌꯥꯗꯣꯏꯅꯣ ꯃꯇꯝꯗ ꯄꯤꯖꯩꯌꯦ ꯑꯩꯅ ꯂꯣꯏ ꯆꯥ ꯐꯪꯉꯦ ꯆꯥꯕꯗꯤ ꯀꯩꯝ ꯄꯣꯛꯑꯦ ꯀꯤꯗꯦ ꯍꯥꯏꯕ ꯃꯦꯝꯃ ꯁꯤꯁꯦ ꯅꯠꯇꯦ ꯆꯥꯎ ꯄꯣꯛꯑꯦ ꯁꯤ ꯅꯠꯇꯦ ꯋꯥꯎ ꯁꯤꯗ ꯃꯨꯜꯂꯦ ꯅꯪꯅꯁꯨ ꯆꯥꯎ ꯂꯥꯎꯗꯅ ꯆꯥꯔꯤꯁꯦ ꯑꯩꯈꯣꯏ ꯁꯤꯗ ꯅꯪ ꯍꯥꯎꯕ꯭ꯔꯥ ꯄꯣꯛꯑꯦ ꯍꯥꯏꯕꯅꯤꯅꯦ ꯁꯥꯕ ꯈꯪꯗ꯭ꯔꯕ ꯅꯪ ꯊꯨꯝ ꯌꯥꯕ꯭ꯔꯣ ꯊꯨꯝꯗꯨꯗ ꯄꯣꯛꯑꯦ ꯍꯥꯏꯕ ꯈꯤꯇꯪ ꯍꯥꯞꯄꯤꯔꯣ ꯌꯥꯗꯦ ꯃꯍꯤ ꯍꯥꯞꯄꯗꯤ ꯌꯥꯝ ꯈꯤꯇꯪ ꯍꯥꯞꯄ ꯂꯣꯟ ꯐꯗꯦ ꯀꯩ ꯁꯥꯗꯕ꯭ꯔꯣ ꯁꯥꯏꯁꯤꯗꯤ ꯐꯖꯅ ꯆꯥꯕ ꯍꯥꯏ ꯑꯉꯥꯡꯁꯤ ꯌꯦꯡꯉꯨꯅꯦ ꯆꯥ ꯍꯩꯔꯝꯗꯕ ꯄꯣꯠꯁꯤ ꯆꯥꯈꯠꯂꯛꯑꯦꯕ ꯍꯩꯔꯛꯑꯦꯕ ꯍꯧꯖꯤꯛ ꯃꯣꯔꯣꯛꯁꯨ ꯌꯥꯝ ꯀꯟꯅ ꯁꯥꯗꯦꯗꯨꯅ ꯃꯣꯔꯣꯛ ꯆꯥꯕ ꯉꯝꯃꯦ ꯑꯗꯨꯕꯨꯗꯤ ꯃꯥꯗꯤ ꯑꯗꯨꯗꯤ ꯁꯤ ꯊꯝꯒꯦꯀꯣ ꯕꯦꯝꯃ ꯍꯥꯎꯕ꯭ꯔꯥ 3 ꯀꯝꯄ꯭ꯂꯤꯠ ꯁꯨꯗꯣꯏꯅꯦ ꯃꯦꯗ ꯕꯦꯝꯃ ꯍꯥꯎꯕ꯭ꯔꯣ 3 ꯕꯦꯝꯃ ꯍꯥꯎꯕ꯭ꯔꯣ ꯍꯥꯎꯕ꯭ꯔꯥꯌꯦ ꯍꯥꯎꯋꯦ ꯃꯣꯔꯣꯛ ꯁꯥꯕ꯭ꯔꯥ
ꯃꯣꯔꯣꯛ 카스미르네ꯕ ꯃꯊꯛꯇ ꯇꯥꯎ ꯀಶ್ꯃꯤꯔꯅꯦꯕ ꯃꯣꯔꯣꯛ ꯁꯥꯕ꯭ꯔꯥ ꯈꯂꯥ ꯄꯪꯒꯦ ꯐꯖꯔꯦꯅꯦ ꯍꯥꯎꯔꯅꯤꯅꯦ ꯁꯥ ꯃꯤꯂꯪꯁꯤꯗꯤ ꯍꯥ ꯇꯥꯃꯣꯅ ꯐꯝꯃꯤꯕ ꯆꯧꯀ꯭ꯔꯤꯁꯤꯗꯤ ꯀꯥꯏꯔꯥꯒꯤ ꯐꯝꯒꯗꯕ ꯁꯤꯇꯤ ꯑꯣꯏꯗ꯭ꯔꯥ ꯍꯥꯎꯔꯅꯤ ꯁꯤꯗꯤ ꯃꯅꯤꯟ Nanti lengkap macam sabi lah ni. ꯀꯩꯅꯣ ꯑꯩꯈꯣꯏ ꯊꯣꯡꯕꯁꯦ ꯃꯔꯣꯟ ꯊꯣꯛꯂꯛꯏ ꯀꯩꯅꯣꯅꯤ ꯆꯦꯟꯈ꯭ꯔꯦ ꯃꯤꯅꯨ ꯉꯥꯎꯋꯦꯕ ꯃꯤꯅꯨ ꯅꯅꯥꯎꯅꯒꯤ ꯍꯧꯗꯣꯛ ꯅꯪꯅ ꯍꯨꯟꯗꯣꯛꯏꯗ꯭ꯔꯣ ꯇꯨꯡꯉ ꯆꯤꯛꯄꯒꯤ ꯅꯪꯉꯣꯟꯗ ꯆꯤꯛꯑꯒ ꯅꯪ ꯍꯨ ꯀꯥ ꯍꯤꯗꯥꯛ ꯀꯥꯞꯊꯣꯛ ꯍꯨꯟꯗꯣꯛꯎꯗꯣ ꯃꯤꯌꯥꯎ ꯃꯃꯤꯠ ꯀꯂꯪ ꯀꯂꯪ ꯃꯣꯏꯅ ꯄꯥꯏꯔꯛꯏꯅꯦꯕ ꯑꯗꯨꯅ ꯈ꯭ꯋꯥꯏ ꯔꯦꯁꯄꯦꯛꯐꯨꯜ ꯑꯣꯏꯔꯦꯕ ꯑꯗꯨꯒ ꯂꯣꯏꯁꯤꯜꯂꯒ ꯚꯣꯠ ꯂꯦꯞꯄꯣ ꯏꯕꯨꯡꯉꯣ ꯅꯦꯀꯣ ꯎꯃ꯭ꯔꯣ ꯐꯖꯅ ꯂꯩꯍꯧꯅꯤ ꯅꯪ ꯅꯨꯄꯤ ꯑꯅꯤ ꯂꯣꯝꯕꯩꯗꯨꯗ ꯔꯦꯀꯣꯔꯠ ꯇꯧ ꯂꯩꯔꯝꯃꯦ ꯍꯥꯏ ꯆꯥꯊꯔꯛꯀꯅꯤ ꯑꯗꯨꯗꯤ ꯍꯥꯏ ꯀꯣꯛꯅꯥꯎꯅ ꯐꯅꯤꯀꯣ ꯃꯤ ꯑꯍꯨꯝꯕꯨ ꯁꯨꯗ꯭ꯔꯣ ꯀꯥꯟꯁꯤꯗ ꯁꯨꯝ ꯐꯥꯒꯤꯒꯤ ꯍꯥꯏꯕꯅꯤꯗ ꯂꯣꯛꯁꯦ ꯇꯧꯒꯦ ꯀꯩꯗꯧꯔꯒꯦ Babi plate ni loh. ꯀꯩꯁꯨ ꯇꯧꯔꯣꯏ ꯇꯥꯎ ꯇꯨꯗꯝ ꯄꯥꯏꯔ ꯆꯥꯗꯣꯏꯔꯣ ꯁꯥꯗꯤ ꯁꯥꯅꯤꯀꯣ ꯃꯣꯔꯣꯛꯁꯦ ꯐꯣꯟ ꯑꯩꯒꯤ ꯐꯣꯟ ꯑꯝꯇ ꯄꯤꯔꯣ ꯑꯉꯥꯡꯗꯣ ꯁꯤꯃ ꯍꯥꯎꯕ꯭ꯔꯣ ꯀꯦꯞꯁꯨꯜꯒꯁꯦ ꯐꯖꯔꯦ 오케이 됐어. 빨리. Nine green. Aduh kan mah. ꯍꯧꯖꯤꯛ ꯍꯥꯎꯒꯅ ꯂꯐꯨꯏꯔꯣꯝꯕ ꯆꯥꯕ ꯑꯗꯨꯗ ꯌꯥꯝ ꯍꯥꯎꯇꯕ ꯍꯥꯏꯇꯥꯔꯦ ꯋꯥꯆꯦꯠꯀꯤ ꯇꯥꯏꯞ ꯁꯥꯏꯕ ꯍꯥꯏꯇꯥꯔꯦ ꯆꯥꯕꯁꯤꯗ ꯃꯥꯏ ꯃꯊꯤ ꯁꯨꯝ ꯋꯥꯆꯦꯠ ꯏꯔꯣꯟꯕꯁꯤ ꯀꯩꯗꯧꯕꯩ ꯆꯥꯔꯗꯣꯏꯅꯣ ꯑꯗꯩ ꯍꯩꯅ ꯆꯥꯈꯤꯗ꯭ꯔꯦ ꯁꯨꯡꯆꯥ ꯆꯥꯔꯣꯏ ꯁꯤꯗꯤ ꯁꯨꯡꯆꯥ ꯆꯥꯔꯣꯏ ꯆꯥꯗ꯭ꯔꯦ ꯑꯗꯩꯗꯤ ꯉꯥꯔꯤ ꯊꯦꯡꯕ ꯆꯥ ꯍꯩꯅꯔꯛꯇ꯭ꯔꯦ ꯉꯥꯔꯤ ꯃꯟꯕ ꯆꯥꯈꯤꯗ꯭ꯔꯦ ꯏꯔꯣꯝꯕ ꯆꯥꯗ꯭ꯔꯦ ꯑꯗꯨꯝ ꯆꯥꯗ꯭ꯔꯦ